Image TV sing utam kuman naram tram lok sabloinana kurum jari loinana ngasigi maroiba pau pijari Dhanamazuri University ki mairoi singna administrative block solon sinduna khonggang sangsin kri Safety and security highway hiramda nongoiba training program ama pangthokre Omloksuba Dr. Thiam Suresh Literary Award 2025 Aiba Marangthem Rajendra Kusinakri. Loinana President Draupadi Murmuna Haryana Ladakh amadi Goa gi Governor Singning Lauthokre. Hauzik Mapungwe Pau Lawidesi Dhanamazuri University Students Union amasung University asigi Constituent College singi maikaidagi University asigi matam kuinarigi lambi sembinaba University asigi get sembinaba amasung get sing the security thambinaba kayak mari leinaba authority gi maikaida taksindra lakrabasu ngasi phawba thabakta onthorok pidabadagi khoisaunarba University asigi mairoi kayana University asigi administrative block solon sinduna khonggang sangsin khrei University asigi administrative block solon sin dringaida Lairiba VC yauna stapuna mak mapanda throk naba khanglaba matungda VC masasu mapanda throk tuna khongjang changsiliba mairoi singa ayak wari sadaki wari sanaba adu da yanaba propangam dabdagi administrative block solonsin ke solonsin ba lorba matungda Dhanamazuri University Students Union gi president salamba khangembamna phongdokibada DMU gi get ahum laiba sing asi phawa get amu oibagi mawongda semjin daba Campus manung asigi lambi kaya hena phattaba academic atmosphere da akai piba amasung get the security leitabana thokhaliba khudong sadaba kaya asi yengsinbina ba mari leinaba authority da kaya rak haijagarbasu ngasi phawba tabi dabdagi khongjang asi sangsin bani mairoi singna taliba demand asi thabak ta onthoktriba phawwa khongjang asi makata na sangsin khini haina phongdokke Sing asi koi khang mangam da duna ngasi di university asigi activities khudimak block tawrage haiduna tongan ba UGPG khaktana punamak se sanction jaraga koi ngasi gi khongthang asi thangjin jarakpani ai gi ming chala Manipur da hojik covid naba miyoi kunga mari leiri ngasi miyoi nipan covid test tawda miyoi ama covid positive oiba thenaki miyoi mari na naba faduna discharge tawki mamang tha jun horuk padagi ngasi phawda apunma miyoi chahung kunga mari covid positive oikhre madugi manungda naba fakhibana chahung sumna ani ni India gi oina active case satruk taragani thoi leiri Imphal East ki manung sana leiba sanung saibu lokonda Kichingthakta nomai round tararam kapagi makhol tarak padagi labukta law suduna leramba sanung gi khunja sing yum da chenak sengkhan arkhrei ngasi pungtaram tarakpa matamda sanung seibu lokonda lekon gi nongpuk thangba singdagi nomai kapthrokpagi makhol tarak padagi lomi sing mipaiduna sengkhan arkibani police na social media da thadrokpa amagi matung ina haidiba thodok adu thokiba leite haina phondrok kiba adu khulgi khunja sing na pen da phondrok le Khunja nupi amana phongdok kibada kuki melteni singnaba singna nongwei kapthrakpa da hakthengna thengnaraba phawba Manipur police ki makaidagi nongwei kapa leite haidiba si karigino laumi sing asok apan yaurba matamda ta nongwei kapi haigadoribra ahanba nongwei kapagi makhon tabada Manipur da PR leibani na kaisu thodokpa tawridra haibagi wakhal da thabak suki adubu nongwei kapagi makhol tosilakpadagi mafam aduda duty tawriba IRB na referee khongduna labuktagi kakhatnaba hairakki saibulakol ga nongpok maikei romda thangnana leiriba kuki khun singdagi chawrakna nongwei round taraga marom kapthrakibani mamangdasu mafam aduda kuki singma langba Mai thabana singba makhoina tawningbada tawduna lagli adubu maitei khunjin ngaktuna leiba khungakpa singi khulaina phagatpa lokhatpa tawri adu kuki singi maikeidagi lokhatpa ude amadi makhoina nongmai kaplaklabasu kapagi makhon tade haraga matau karamna singkhongda ikhoi laumi sing thabak suba ngamgadoribano haina phongdokki nakalamromda thodok adugi matangda kokhomigi fort farmer wing gi convener yauna muse singna Khunja singa unaduna wari sanakibaga loinana laumi singda nongwei kapsilaklabasu misimina yaudamana nongwei kapsilakpa leite
हाइगदरिब्रा हाइन कोकोमी फार्मर विंग की माइकेदगी लेंगाक पेन वहंग हंगलगली थोखिबा थौदो अदुगी पाउ ताबदगी लौमी सिंगी फिबम यंगसिनबा लाकिबा फार्मर विंग की कन्वेनर एबी एलांगसाना हाई कुकी मिलिटेंट सिंगना लौमी सिंगना थबक सुरिंगेदे नोंमै कापसिंदुना मिहात मिपुन चथब असि ngasi samungda thokliba thodok asina ahan nate kumjal singni sumna kulumdoi me ahumdagi kuki narco terrorist singna horokliba lan manungdagi chathaduna lomi kaya hatpa gi thong chathaduna lakmani asigumba thong makha tana thoktana ba central government na lairiba kuki militant sing asi laksilu singda tawningbata tawriba asi laksindana lamdam asi tangdu leitaba progress haina phongdokki यारा गुंजाजिंग जदुम ले अदु मोइना सन हापन नते ना दुम नेमदन अगर थोकी बदुल सी हाई हारी जे करम मवोंग दनो अखोई जे चानुंगी गुंजाजु जे को वारे सुबम नोबम जु लाइतरे काइम बोक लाइतरे अरु को खितंग सु बनोंबा अमम बसल जु सुमाइना दुम कनो कापा ब पोसी दैदा अखोई इसा हाथेंग ना थेंगनरगा काखलै पोजे कापक देखो ते ना हारी ब पोसे कई मरम न करी गिनो सी हुजी पियार थमजल जे सुमाइना माइtai गे लैता खाइना बा थमनिंगी रा स्टेप पोस द मीडिया दा काइदा अखोई हाइनिंगे बसी लोक सुबा मागी मसागी लोफम द लोक सुबा ngamde adana masugumba thodokse thoktanaba laingakna government yam chapchaba monitoring yam chapchaba security measurement lokhat pidana sugumba thodokse thon biginu chingda frida thambagi mong toba mongje ton biginu haibese kokomigi farmer wing site gi midagi thongda mayam do thamjari कांग पीरांग न मरम ओरेगा मयुम मकई थादोक्तुना लांजेलक्तुना रेलिप कैंप द लरिबा सिंग फेज अहुम थोना दिसंबर था फावई मनुंगदा मकोई मकोगी मयुमदा हंजिल हनबा सरकार न मथौ ताब थबक सिंग पाकेट पग लोइनना रेलिप कैंप द लरिबा आईडीपी सिंगी रेलिप अमसुंग रिहेबिलिटेशन ग मरी लेनबा थबक थोरम सिंग मतांगदा ngasi मणिपुरी गवर्नर अजय कुमार गलाना चेयर लौदुना राजभवन दा हाई लेवल रिव्यू मीटिंग अमा पांगथोखरे रिव्यू मीटिंग अदुदा मणिपुर सरकार की चीफ सेक्रेटरी इम्फाल वेस्ट के डीसी अमदी सीनियर ऑफिशियल सिंह कयाना सरुया की मिफम अदुगा मरी लेना आईडीपी सिंह स्टेट एडमिनिस्ट्रेशन की माइकेदगी आईडीपी सिंह थेंगनरिबा खुदोंग सादब सिंह कोकनबा पाइखलिबा थबक थरम सिंह मतांगदा डिटेल प्रोजेक्ट प्रेजेंटेशन यावना सब साब वाफम कया मयक सिंह थमकी ngasi पांगथोखिबा रिव्यू मीटिंग अदुगी मरु ओइबदी डेडिकेटेड आईडीपी पोर्टल में सेम यावना मतम चाना मसिगी डाटा मैनेजमेंट थबक पाइखटपा अमदी सर्विस डिलीवरी हेन फगदहनबगी मतांगनी मिफम अदुदा ऑफिसर्स सिंग माइकेदगी आईडीपी सिंगी रेलिप मेजर सी स्ट्रीमलाइन ट्रेड रिसोर्स यावना लांजेनरिबा मियोय सिंग असिगी मैनेजमेंट ता ट्रांसपेरेंसी मेंटेन तबगी मतांगदा पोर्टल सिना कया याम इफेक्टिव ओइना मथौ तबगी हाबगी मतांगदा मयक सिंग थमकी गवर्नर की माइकेदगी लांजेनरिबा मियोय सिंगदा सरकार न पीरिबा वेलफेयर स्कीम असी निंगथीना फंगनबा डिपार्टमेंट सिंगी मरकता निंगथीना कोऑर्डिनेशन लाइन थबक तौनब खंगनके मिफम अदुना मरोइना कांगलु की इरांगना मरम ओइरगा हौजिक थेंगनरिबा सिंगनबा कया असिदा गवर्नमेंट की माइकेदगी कमिटमेंट अमग लोइनना दायित्व लाइन थबक तौनबगी मतंगदसु खनके लोइनना मिफम अदु आईडीपी सिंगना थेंगनरिबा अवा अना सिंग असी लेहंदनबा मखा ताना इंस्टीट्यूशनल फ्रेमवर्क मपांग कलहनबा अमसुंग रिहेबिलिटेशन की थबक असी टॉप एडमिनिस्ट्रेटिव प्रायोरिटी ओइन पेदना थबक तौनबा गवर्नर की माइकेदगी अकनबा डायरेक्टिव सिंग पीकी सेफ्टी एंड सिक्योरिटी हाइबा हिरमदा नोमगी ओइबा ट्रेनिंग प्रोग्राम अमा बिष्णुपुर हायर सेकेंडरी स्कूल दंगसी पांगथोखरे थोरमदो मणिपुर दा लेरिबा गवर्नमेंट हायर सेकेंडरी स्कूल सिंगदा सरुक अमा ओइना समरगा शिक्षा सेकेंडरी मणिपुर अमदी डिपार्टमेंट ऑफ रिलीफ एंड डिजास्टर मैनेजमेंट सिंगना खुसमनरगा सिंदना पांगथोखिबनी हौदोकपगी थोरमदा बिष्णुपुर हायर सेकेंडरी स्कूल की प्रिंसिपल ख्वाइराकपम श्याम कुमार सिविल डिफेंस की इंस्ट्रक्टर प्राइलाकपम हेमोलता जूनियर इंस्ट्रक्टर लाइसम नोनीवाला डेमोन्स्ट्रेटर थोक्सोम इंदिरा जूनियर इंस्ट्रक्टर लुनिंगलू मरिंगमई डेमोन्स्ट्रेटर नाइमसिनलुई कामैना अथोइब मिथुंगन सिंह ओइना अमदी वांगलुई सिंह ओइना सरुक यादुना मरी लेनबा हिरम सिंह द वांगांकी प्राइलपम हेमोलताना खुदकी ओइबा इमरजेंसी लाकपा मैहौ लांगपोक युआर हाबा न सिंह थोलकपदा सेक्शन थौरांग लौ करम लौगनी हाइबा हौरकलिबा महिरोय अमदी ओजा सिंहदा मांगजौनना खंगनबा पांडमदा ट्रेनिंग असि पांगथोकपनि हाइकी थोरमदुदा बिष्णुपुर डिस्ट्रिक्ट लेबा हायर सेकेंडरी स्कूल की खंगतलबा माइरोय सिंह अमदी ओजा सिंहना ट्रेनिंग ओइना सरुक याकी
Thronga Mari Lena Quarapum Sam Kumana Pono Kibada, training Asida Saru Yariba, Kudingna, mentally preparedness Lauduna, Laiduna, disaster Amatolok Matamda, Lebaki Damak, State Asidamak, Todang, Lorkani Haina Tazai Haina Ponoki. Laibak sida, state sida, a social problem. Cam Fokala High River, Sissin Mating, Pamung Ball, Snow, High River, Tabuk Toram Sing, a sea. Katuina, how will Liva Naharum Sing, Satra Sing Sida, Piva, Duso, Ai, Mayedegi, Adub Zupande, Satra Haibisi, putting Maclona Tamudabu, Venena, was is a part of the education in Manu Moina, I have Masigi, Tabuk Ishama, Tawachang Gauna, support of Jerry. Government school gi oja singna masagi wajaba thiduna amadi government mahiroi sing asibu namtharak naba honari liba oja singda lengak na athuwar meyeng sangadabani amadi masa masana khangna lepgadabani karigumba Manipur Students Federation na thengna ba thoklabadi masa masana daita pugadabani haina MSF ki president Hizam Roshan na phongdokre ngasi kwa kaithana leba MSF ki mayai loisang na pangthokiba Pau infam amada mahang makata dun hai Department of Education Ace na haukiba 2022 October tarada thokiba serol amagi matung ina Central Civil Services Conduct Rules 1964 Sub Rules Clause 1 gi Clause A amadi Sub Rule Clause 2 gi matung ina lenga ki loisang da thabak tawriba amatana mangjaunana lengak tagi abai laudana phone natraga lona lalol itik amada natraga lalol itik ama hekta thabak tawroidabani haikhiba wafam su laikre amadi Right of Children to Free and Compulsory Education Act 2009 Section 28 amadi Rules 15 Clause 1 Clause A CCS Conduct Rules 1964 singda yariba provision sing ngaktana leiba oja sing asigi mathakta lengakna Yengsin Dana Legadoribra, Masida Natana, Lengak Asina, Nasi Pauda, Asweb system, Amagi, Makada, Salaiba, Mahilo Sing Asigi, Matakta, Miyeng, Sanguktaba, Lanai Mio Karana, Lanagi, Oiba Mawonda, School, Likatnabagi, Wakalda, Miyeng Tamduna, Education Bu, Lanagi, Oiba Mawonda, Ontropa Amade, Gomengi Laiba, Mahilo Singbana, Pagatnaba. Yengsin bibagi mami taraktaba na maram weraga laidiba oja kharana magi thokpa tahunduna lerek padagi government school singda mahi masing tambagi sang nemthakpa yauna miyamna pambagi sang hanthrakpani The Right of Children to Free and Compulsory Education Act 2009 gi makhada achauba senthang kaitharaktuna mahiroisang singda khudong sab kaya Piro Power Karing as if Howard Miamna, Palm Drivano, Loinana, Masagi Ojaba, Tiduna Amadi Gomen, Mahilosan Singu, Namtraknaba Honor Liba, was asking that Lengang Atu the Ming Sanga the Manihina Fondoki. Head Miamna Pan, Pamnanaba, Honagadoni, Aduga, coaching Amadi private, coaching Toriba, private, teaching Toriba Singasi, Matata, Lengang Yingsen Bagdoni, Aduga, MSF Nazumasi, Yingselamatunga. Akoi maming matha miyam na palaga lokthokani habisima akanba akoi wafam sing thamjari District Development Coordination and Monitoring Committee ge chairperson so oidiba Inner Manipur Parliamentary Constituency ge MP Dr. Angomsa Bimol akoijamna Bishnupur District laiba Kwakta Santhongda hangliba relief camp tang asi satuna IDP singa Unakre Lunana Morang Multipurpose Higher Secondary School Rasu Sangduna School gi building Yangsin Kre Yangsin Ken Kongsada MP Dr. Bimolna School Adugi Mairoi Singa Unaduna Interaction Program Su Tauke Amadi Apava Lebak Sigi Mui Ama Oinaba Amadi Tungda State Asigi Sakut Pada Achowu Todang Lowbang Amba Mui Amam Oyu Hainasu Pautak PK Concert to the Mari Lena MP Dr. Bimola Polo Kivada, Indiana Ning Tamduna Assembly Laitringai Mamanga Manipura Assembly Lady, Matamdura 1948 Linkat Kiba Moirang Multipurpose Higher Secondary School say, Matamdura Saramba Building Haujiksu, Hongdana Leptuna Lady, Aduga Mahagna Wajas Singa Wari Sanarba Matunda Amade, Nasi, Mairo Singi interaction Taroba Matunda.
खंबदी स्कूल दा थबक तौरीबा ओजासिंग सांग नाइना तोलोप फंगदबना अवाबा मायोकनबा पुनिंग नुक्सिनगाई ओइरी अदुबु नोंग हेक गानबदगी तोलोप फंगद्रबसु आंगांग सिंगना ngaramgani khanduna lakpa oja ngaktani government school phatte hairgasu school asigi proper leptana puthokpa amadi mairosina krik inabama khai tamba school ama oiri school asigi sahi khargi mamangda sakhiba paka building yengle mathakta kawada thok nomi nong yubagi paka rc mathakta amuk tinna kopi masida mahi tamlingai kintharaklabadi mairosing oja sibana yauraga kanana daita pugani government na su thigat piroi semjin biu miyam na su thigat piu aduga leiba government school amana aphaba school ama oina leiramba ase yamna thagat ningai ni mahang su pangbe ba mateng pangani haina phongdoki ai ji ai chele ta to ge tha pa dramane ba ai na sathi ore ne dei ura ko school je oza ore retire to go chap mana building structure sab lai de ai jin ano wo sa ma ni se ura ma am to ma se da sabna sa le na we asibu ma se accountability in sang ya se ma yang su khabar su na discussion ni kam de public let the public know ako se kamai le no ko li status ko le ba se in phongom chan adu ge moina meeting the report to kai ni ni dong kai yeng no na no me do kai no kamai to ne school do na physically yeng la Sinagi tapaida thasigi tang trama de trated power pangtok kadariba tapai junior Asian Cup 2025 asida India gi win judo masana asida course hoina India gi represent tawduna satkadaba khaidem gunamani na lusingduna Manipur gi sanroi ahum ningthaujam Sital Singh 90 kg khaidem taibangan bisanu 70 kg laisang them nuksithoi sanu kg yangkhaini thoi makhoi ahum puduna Delhi thadokna Chinese ta paitamna khongsan khre hairi sahi taragi mamangda PMGSY gi makhada lengakna amuktam semlamlaga amukhanna yesin bidraba palendagi aimol gi tongan ba khulsing gi lifeline oina satnariba aimol road ngasidagi aimol gi khul kaya gi khunjasingna lengaki mateng amata yaudna lanai oina sel khainaraga sem haukhre kilometer mangarom sangba lambi semba aduga mari leinana sialowa boni kauba khunja amana phongrokpada ngasi semli lambi asi aimol satu aimol kunyai aimol kombiri aimol sinunghut aimol tampak aimol khodam phai aimol ngairong aimol chanon pokpi amadi aimol khulengi khunja lising kunrong gi lifeline oiba lambi ni masi mathakta lambi asida maite amadi maring yauna phurup ataisu satnaduna tongan ba thabak sing tawduna imung puri adubu hairiba lambi asi ngasidagi sahi 3-9 gi mamang dagi lenga ki mari leinaba singna hanna yengbidre masina maram oraga lambi asi nong kitang tabada nga farm gi mawongda mafam kaya da ising tungduna leire aduga nong sudaba matamdana ufulna lambi asida satliba miyoi sing amadi dukan phamliba sing awaba kaya mayoknari asumna lengakna sahi tara mukki mamangda PMGSY gi makhada lambi amuktang semlamlaga amukhanna semlak tabadagi aimol miyamna thengnariba tongan ba awaba kaya si yenglaga khunja singna lengaktagi mateng amata yaudna ngamjaba sel khainraga JCB tractor amadi Tata Dimper Singh wairaga lambi asi semadi loinana ngasi khunja singna lengaki mateng yaudna lambi semliba asi koilas thaba ngamgadaba natte maram asina lengaki maikaidagi lambi asibu athubu matamga suno mongda semgat sagat piu haike ahumlak suba Dr. Thiam Suresh Literary Award 2025 handak sahi asigi oina aiba marangthem Rajendra Seroina lupa lising tara citation amadi sol piduna ikai khomna potkre Patriotic Writers Forum Manipur Sindra Manipur Press Cup Lokta Khola Pangthokiba award lantokpagi thorom aduda Bevana Group Shops ki chairman cum managing director Dr. Thangjam Dhavli Patriotic Writers Forum Manipur ki president Nauribam Khambaluang Manipuri League Advisory Board Language Advisory Board ki hanagi convener Nongmai Them Kiran Kumar amadi eminent writer Tentha gi Moirangthem Rajendra na athoiba mithung lengsin oina thorom mapu amadi akhanaba mithung len oi sing oina saruk yakhiba loinana laikhidraba Dr. Thiam Suresh ki photo da laisu katnai kai khumna bot ki
थ्रोम अदुगा मरी लेना हंदक सही ओइना अवार्ड फंखरबा आइबा मोरांगथेम राजेंद्र फोंदोकपदा डॉक्टर थियाम सुरेश की इमुंग मनुंग पीबा डॉक्टर थियाम सुरेश लिटरेरी अवार्ड असे फंगलकपदा थमुइदा यामना नुंगाइबा फावी लोइना अहल ओइरबा महांगना अवार्ड असे फंगलकनबा होनबदा अवाब कयामा मायोकना खरबसु मियोइबा अखोइना थमलिबा पांडम अदुदी फंगदबा खंदुना होनरखिबा अदुगी महिनी मरम अदुना होनबा कनबा थबक अमा तौबदा निंगनदबा मियोइ सिंगतना माना पांबा लंबी अदुदा चटपदा लाइन चटप ngami hainasu phongdoki matung dong ngam gadra ngam mo hadi khangam thi ujhe dai nan pi lum ne ek shanya chang ga kai ge ana pa gen ne kai koi na bana वन महोत्सव थरोंगा मरी लेना इम्फाल वेस्ट डिस्ट्रिक्ट की मनुंग सनबा जयपुर खुल मोइदांग पोकता लेबा यूथ गाइड क्लब जयपुर खुल मोइदांग पोकना क्लब असिगी अकोइबदा अमदी लंबी परिंगदा उसारा थाबगी थरोम अमांगसी पाठोक्रे थरोम अदुला मणिपुर पार्लियामेंट्री कॉन्स्टिट्यूएंसी की एक्स एमपी डॉक्टर थोक्सोम माइना एनआईटी मणिपुर की डीन रिसर्च एंड कंसल्टेंसी प्रोफेसर अहिबम दिनमणि क्लब असिगी मेंबर सिंह मेरा पाइबी सिंह लेकाई की मियोई सिंह कयासु सरुक यादुना वही पानबा हिदाक कानबा संगदुनत लेबा मखल की उसारा सनिरोम थाकी कुंभी केंद्र की एमएलए सनसम प्रेमचंद्रना केंद्र सिगी सखोट थौरांग की पाखलक एबा थबक थौरम सिंह उरगा एमएलए का पुन्ना समिन नरगनी हाइना अतोप राजनीति दल सिंगदा यावरबा केंद्र सिगी मनुंग सनबा कुंभी आईबी रोड वार्ड नंबर 3 दा लेबा इमुंग कुनगनी थोई मियोई सिंह ngasi एमएलए प्रेमचंद्र दा संगलख्रे अमदी एमएलए न ताराम ओख्रे एमएलए का पुन्ना समिननबा अमदी वार्ड असिगी सखोट थौरांगी थबक कया पाखनबा हौखिबा थासिगी तांग मापंदा इमुंग कुनिथोई असिना सेमखिबा सनसम प्रेमचंद्र एमएलए 29 कुंभी एसी सपोर्टर कमिटी कुंभी पोलिंग स्टेशन 29/27 की थौमी सिंह अमदी मेंबर सिंह अदु कुंभी आईबी रोड वार्ड नंबर 3 दगी युमनाम ओंबी इबेसाना लुसिंगदुना मोंगसांगई द लेबा एमएलए की युमदा लाक्तुना ngasi सखंग माखंग ने फगी मिफम अमसु पांगटोक्रे लोनाना एमएलए ना तहोनिंगबा थबक कया की मथा मरमदसु खननैना की हाय मणिपुर अथुबदा पॉपुलर गवर्नमेंट सेमलकनी हाइबगी थाजबलई अदुबो हजिक फावगी ओइनदी लुसिंग बखनबगी पाउ तादे हाइना लमलाई केंद्र की एमएलए केस इबोम चाना फोंदोखरै वाफम से मणिपुर स्टेट रूरल लाइवलीहुड मिशन की मियंग मखादा कांगलई हिआई वुमेन मल्टीपर्पज कोऑपरेटिव सोसाइटी न सिंदुना ngasi पुंगदोंग बमदा लेबा लमलाई हायर सेकेंडरी स्कूल दा पांगथोखिबा विलेज प्रोस्पेरिटी रिलायंस प्लान VPRP convergence mela thorom yaw lakpada pawising da phongdokhibani thorom aduda lamlai kendra ki MLA ke sibomsa lamlai cluster ki CLF president pukrambam babita telo sana seijang jila parishad member amom jamini sombung jila parishad member yumnam ibohol telo sana seijang gram panchayat ki chairperson N Herojit nongren sinungkop ग्राम पंचायत की चेयरपर्सन M बिलासिनी ताकेल ग्राम पंचायत की चेयरपर्सन ताकेल ग्राम पंचायत की चेयरपर्सन M निंगथेम पुंगदोंगबम ग्राम पंचायत की चेयरपर्सन I प्रेम सिंगबा न सरुक याकी थ्रम अदुदा तोंगान तोंगान बा डिपार्टमेंट कुन हेनबगी मिहुत सिंग लाक्तुना डिपार्टमेंट सिंगना मियाम द पीदिबा कानब सिंग खुदक फंगनखी थ्रमगा मरी लेना इबोम चाना मखा ताकिबदा अथुबा मतमदा पॉपुलर गवर्नमेंट अमा सेमलकनी हाइबगी थाजबा लई अदुबो अकक्नबा मतम अमगी मनुंगदी हाइबा ngनमल्ली हौजिक लुसिंगबा ओरबा याय हाइना मिंग पन्नरिबा असिगी मतंगदसु रूलिंग MLA अमा ओइना करिगुंबा अमत तादे असेंग खंगद्री हाइखी ngasi पांगथोकलिबा थरंग मरी लेना इबोम चाना मखा ताकिबदा कन्वर्जेंस मेला असिना खुंजा सिंगना डिपार्टमेंट सिंगदा चटलगा लौरुबदा मतम संगबा अदु खुदकता पीरिबा असिमक हाइनिंगाय लेतना कानबा पीरबनी हाइकी
मरंग मरक वारी सारगा कैदौसी तानबनी अदुना अइन ताबदा मोइगी खुनगी कांगुनसु हंदा खबरदा कैदा लौ उबा यादे खोते हरकसे याम नुवाइते आइदि सिक्युरिटी फोर्सिंग सिना ताबदा नुवाइरोय मोइगी ओइनसु सेंगदोकचनी हैना दुमाइ ताइ मयांग इम्फाल पार्वती प्रभावती कॉलेज दा हांगलिबा रेलिप कैम्प ता संगफम लौदुन लैबा मोरे वार्ड नंबर 5 तगे लौरेंबम इंद्र कुमार नुमित खरनी ममांगदा इलेक्ट्रिक न सिंगबदगी रिम्स द लाइंग पथाप सथरिबा असिदा मतेंग वइना बहाइदुना कंगलिपाक न्यूज टेंगबांग लुपना सेल ओइना लुपा लिसिंग तरागी मतेंग पांखरे हाइबत टेंगबांग खोंगसत अदुदा KNTL गी वाइस प्रेसिडेंट आरामबम बेदाना लैमा जनरल सेक्रेटरी साइखोम AB मैतै अमदी KNTL गी मरु ओइबा थौमिसिंगसु सरुक याखी ngasi tengwang khongchat aduga mari leina KNTL gi general secretary Saikhom AB maiteina haikibda lamdam masida thokleba irang asina maram oiraga masagi mari makai thadoktuna more dagi lanjener khiba Lorembam Indra Kumar housingna mayang Imphal Prabhavati College da hangliba relief camp ta sangrafam lawduna lariba myo asina handak numit kharani gi mawangda electric na singbadagi rims da laying pathap chathaduna laribani Lorembam Indra Kumar se nomagi afang ba thabak Suduna imung manung puba ngamnaba honajariba misak ama oibana mahaki anaba asibu layang bada khard oribasu mateng oinaba haiduna KNTL gi thomi sing minungsi amaga loinana tengbang asi pibani loinana Lorembam Indra Kumar gi anaba asisu layang bada awat pakaya leklabasu makhatana KNTL maikaidagi angamba mateng pangkhigani amadi laibak thiraba miyu asigi khanbiduna miyamnasu angamba mateng pangbinabasu mahangna apil tarokli Lamlai Kendra gi manung chanba yang pokpi amadi akoiba gi khulda lau ubada security gi ahoba amata leitana ngakpi senbi badagi laufam ayamba lau panba ngamle haina yang pokpi village development committee gi assistant secretary Thoksom Amulna phongpawmising na phongdorokre yang pokpi maning laukonda pawmising unabada Amulna makha takhibada Lamlai Kendra gi MLA KS Ibom Chana yang pokpi area da mathau toriba Indian Army CRPF BSF Manipur Police ki mangkok thongba singda Lamlai Kendra gi lau uba yadaduna lakpa laufam khudingmak lau uba yanaba akanba seksing tharang laukhatnaba kanna haibadagi hana kuki singna leiramba bunker sing security force singna leisinbada natana labuk amade singna tainaba mafam singda ayuk pung 3 tagina nungdaram pung 5 phawba duty tawduna laumi singna lau unaba chathok chasin tawbada kanagoma amatna ayetpa pirakpa ngamdanaba kanna ngakli Manipur Police samadi Central Force singi official singa khunja singa phaminaraga lau panba yanaba wafam mafam sing lepthoktuna lau panba gi thabuk horakhibani hojik phawgi oina yang pokpi samung kok kunau amadi atai khulgi lofam ayamba lau uwa hore lemhoriba lofam khardi lopo singna udaba yauri makoina phongdrokpada sahi ani lau udraba lofam sing adu hojik napi yamna thana hauraga leibana maram oiraga hojik khoiraga lau ubada khudong sadaba kaya tholakadaba na udabani karigumba kalenda lau khoyuramnabadi lau ubada akaiba amata tholamdabasu yabadu hojikti matang sadre khanbadagi lau udabani security ga mari amata leinadi haina phongdrokpa lei hanak phajana ngak seliba asigumna mathang sahi gi kalen sanbot khoiba haibadu December thadagi May mamangda lau khoyongnaba security gi section thorang lakhot haningi hainasu makhatana phongdokhi President Draupadi Murmuna Haryana gi Governor oina Professor Asim Kumar Ghosh Goa gi Governor oina Pushpati Ashok Gajapati Rajobu amasung Ladakh ki Lieutenant Governor oina Kavinder Gupta Bukhankre Union Territory Ladakh ki Lieutenant Governor oramba Brigadier Dr. B.D. Mishra retired ki resignation adusu President Murmuna ayaba peki Kavinder Gupta gi asi Jammu and Kashmir ki BJP ki senior leader amani Mehbooba Mufti ki Chief Minister si makhada mahak Jammu and Kashmir ki deputy CM so eram ki pham thado khaba B.D. Mishra na army da sahi kunthra humdoi thabak tawduna tongan pham paiduna thabak tarom ki mahak Arunachal Pradesh ki governor su oirami Goa ki governor oina khallaba Pushpati Ashok Gutapati Raju ase
बिजाना ग्राम की अरोइबा महाराजा पुष्पापति बिजारामा गजापति राजू की मसानिपानी अशोक गजापति राजूना आंध्र प्रदेश की MLA ओइदुना कैबिनेट मिनिस्टर ओरम्बयाउना फम कया पायरमले लोकसभा MP ओरमले राजूना हाना गवर्नर ओरम्बा श्री धरन पलागी महूत सिलगनी हायरे इसिंग लौनबा ngaidun leiba Palestinian satret hena Israeli ki attack ta hat kre haina Gaza da leiba government media office na found kre Israeli fresh water filling point sam gatra nithoi attack sathuna water well sing satret kun thugai kre machine mioi million amaga dasmi kunma hena clean water fangan rei thagi oina phangba fuel million liters tara nithoi khaksu Gaza sangbada Israel na thingjinduna thamkre haina su found ke machine maram Warduna Guha Kaya Dakar with Sing Pangandre Haiki, Masina Marueva, Tabakaya, Tawungamandre, Lena Tila Hengalatuna, Angang Sing Merta, Sandroka, Haibagi, Pai Pok, Le Haiwa Pamsu, Government Media Office na Fondoki. Sanabagi Pauda. Saik Bamusa Memorial Trust na sponsor Tawa Amadi All Manipur Football Association Sinduna Puna Tim Trag Nipan Saru Yaduna Group Anitong na Kaidokuna Lamlong Artificial Turf Ground Sathariba Anisuba Premier League 2025-26 ki ngasi ahanba match ta YSWA Ulo Amadi SU Saumul Anina akan melamba taunur sanikhiba match adu da YSWA Ulo na SU Saumul bu panjil ani amada maithiba peki amadi Anisuba match hoina FCR none amadi Wafa Wangoi ani sanikhiba match tana team ani magna apiba matamgi manungda panjil amat sanaba ngamdana draw oike District Kang Association Ziribam Sinduna Dibong Kunogi Community Hall gi Kangsangda Kangput Tara Gatarung Saruk Yadun Sanariba First Mixed District Kang Tournament 2025 Kingasi Sanikiba Preliminary League Round Mesta MNC Bina Yaul Dibu Panjiltran Thoi Tarukta Maitiba Pikre Hayengi Mes Nutil Pung Ama Taba Matamda Yaul Biga Yaul Siga Sanagani Nasigi Mesta Kangput animagna kang phajna sanaki ahanba hap mamangda MNC bina Yaul Dibu Panjil Nepal ahumda mangjin thadun satki aniswa hap matungda kangput animagna kangkanna kamnaki dubu apiba matamda MNC bina Yaul Dibu Panjil Tran thoi tarukta maithiba piki Hauzik aroibada maroi pawmuna pijari Dhanmanjuri University की महिला सिंगना एडमिनिस्ट्रेटिव ब्लॉक सोलन सिंधुरा खोजंग जंक्शन क्रे सेफ्टी एंड सिक्योरिटी हाइवा हिरमदा नोमुगी एबा ट्रेनिंग प्रोग्राम अमा पांगथोक्रे होमलक सुबा डॉक्टर थियाम सुरेश लिटरेरी अवार्ड 2025 आइबा मयांगथेम राजेंद्र खुसिन नक्रे Loinana, President Draupadi Murmuna Haryana Ladakh amadi Goa ki Kamal Singh Ming lauthokre. Ngasi ko nadi mes paudam sandok sa matang arsu lojere miyam mo amukana kuramjari.